RDNPR Minister Yumnam Khemchan gi Singjama Yumnam Laikai da Laiba Yumda Sakangdaba Singna Bom Langsinduna attack tawkhre Chief Minister na awang bathakta yaningdaba fongdokre. Anti-narcotic task forces semduna satellite amadi anoba technology kaya sisinaduna popi thaba mafam sing khangdoktuna marufang na manghangani haibagi thajaba Chief Minister na pirakle haina Maheshwar na fongdorakle. Sana sabi thamna pokpi yang pokpi amadi sabung ko khunaw yauna maitai khul singda ko ki khulai paiba sing na toina nong may kapsilakpa lefandrabadi masida thoklakpa fattaba pumba lainga kamadi ko ki khulai paiba sing na pugadabani haina khunja sing na thamlakli. Santi hanjilakpada aikhoi khudingmak wakhal fathaminaba punsinduna apunbagi pangal sagatpa changi haina yasamadi Works Minister Govindaj Konthauzam na fongdokre. Manipur kange na thoklakpa CM bu resign taw hairibasi khanthaminasi lenga kasina lamdam asida tangdu laitawa puraknaba tawba yaba tawri tawsu tawkhigani haina patsoi ge MLA sapam Kujageshwar na fongdorakle. Tamda lairiba miyoy sing na chingda taba yadaba MLR and LR Act asi maram chade masigi law asina reform tawba changi haina Khetrigao ge MLA Sheikh Nurul Hasan na fongdokre. Jiribam District in Ningsingkhul da lairiba 50-bedded hospital asi yang sinbina balaitraba mapu pandaba hospital ama oire haina Jiri Development Organization amadi United Jiri Youth League na pendaba fongdorakle. Amasong China gi Hangzhou da chatharakhiba 38 suba Asian Games ningthiraba kumai kaya ga loina na loisinkre games asida India na gold medal 19 silver 19 bronze 95 lauduna medal terida mari suba tahore.